Arambai News Guwahati da Mithilongi pau tabiribasingbu ihan hanmaktada jingangbam Susitrani na kurumjari. Hojing asi samlapa mariba pausing lawirasi. Haukiba thangza numit kasar chengbil lamlong mari phangbuda leiba nangi sangaida Manipuri Sahitya Parishad Assam Hailakandi District Committee yoiba chahi gi mifam pangthoknabagi damak akhannaba mifam ama phamkre. Mifam asida Nandaibam Dhoneshwar Vice President Parishad Hailakandi District Committee na mifam mapu Laishram Khogendra Vice President Hailakandi District Koizam Sopon Vice President Parishad Loinana Wangang Loising T.H. Manilal, P. Hemanta, K. Chandrasekhar, P. Amrit, T.H. Haribabu, S. Bishwajit, L. Ranjit, M. Nandakumar, P. Noni, Amadi, P. Herachandra Nachingbana, President Member Singh Oiki. Thoramasiga Iroyana, Parisat Karbi Anglong Committee ki President Oiramba, Oza L. Kunja Mohana, Handakta, Manumatam Chadana Laikitabata, Awaba Fongdoki, Hainasu, Thoramasibu Sin Lankiva, Konsam Ravindro, Secretary Parisat Hailakandina Thadoropa, Chirol Amana, Pongdorakli. Manipuri Sahitya Parishad Assam Baskandi Masana Sinduna Ngarang Sahitya Ratna Nongthombam Kunjamohan Sahitya Premi Khaidem Hemango Amadi Nongthombam Bizoygi Mapok Kumon Thoram Polarbon Baskandi Kumardhongi Yumda Pangthokre Laikhidraba Sahitya Premi Ahumgi Saktamda Hailei Amadi Mairak Katuna Ikai Khumnaba Udki Baskandi Masagi President Khaidem Gaura Harina Mifam Mapuiduna Chathakiba Khananainabagi Thoramasida Manipuri Sahitya Parishad Assamgi President Gangom Joy Kumarna Athoiba Mithung Amadi Athoiba Lengbirakpa Oina Aiba Maisnam Phubon Saruk Yaki Athoiba Mithung Oikiba Gangom Joy Kumarna Laikhitraba Nongthomam Kunjamohangi Sahityagi Khudol Kayabu Nohongnana Pankhi Amadi Polarbon Natraga Kudong Chagadaba Mafam Amada Nongthombam Kunjamohangi Nungi Oiba Mitam Amatang Kinanaba Taurang Tausi Haiki G. Narahari Sarma Ngangom Basanta Kumar Khaidem Kanta Yumnam Nadia Chan Amadi Thokjom Anjana Devi Su Wangangki Athoiba Wangangloi Oina Ingudam Vinod Amadi Laishram Manglembanasu Makoi Ahumgi Maramda Wangangki Ngangom Basanta Kumarna Watemboiduna Pangthokiba Sahityagi Thoram Amadasu Parishadki General Secretary Dr. Kumujam Direna Wahogdok Amadi Baskandi Masagi Secretary Faruk Chaudhurina Taram Okpagi Warol Thamki Amadi Polarbon Rural Club ki Secretary Maisnam Jitena Thagat Wahi Piduna Thoram Loishinki Ngasi November Kunmathoi Hauna Numit Tarani Chupna Pangthogadoriba Taramathoi Suba Manipur Sangai Festival in Lisingani Kunithoi Mapung Pananaba Miam Punna Hotnaminasi Miamgi Pazaba Matau Mapanlamdagi Lakadoriba Tourist Singda Utsi Haina Manipurgi CM Envirena Haikre Festival asigi saruk amoina Imphal West ki Sangai Thelda Leiba Manipur Olympic Park November Kunmarida Sangaragani Nongmai Paidaba Tourist Police Jamri Rom Semgatuna Foreign Tourist Singi Guide Semnanaba Sem Saba Loire Hanasu Local TV Channel Amada CM Birena Pongdoki Maragasida Manipuragi Olympian Taramapangi Mitam Sing Sangai Thelda Leiba Manipur Olympic Park ta Thunglakre Manipur Olympic Park asi lebagasi gyoina mingchat purakiba Manipurdagi thokiba Olympian singbu ikai khumnaba utpoina sabani hariba mafam asi yamna maruiba tourist spot ama oibata natana punsigi awangba thakta kananabagi naharol singda thongna hapiba amasu oigani haina CM na makha taki Sangai Festival Kamari Lena Manipur State Film Development Society na Sinduna Society asigi Auditorium da November Kunmari dagina Kunipan Fauba Sangai Film Festival English ngani Kunithoi Pangthoklagani Amadi Hariba Film Festival asida state asigi feature Amadi non feature film punna Taramapan Unanaba Sem Saba Loiresu Haide Asumnang asidagi pangthogadoriba Manipur Sangai Festival asigi mangoinana ngarang Sangai Festival gi pauzil puba Sangai Cycle Rally Rai Sevagi MP Ningtho Leisemba Sanajawbana hafta kangjaibungi sanathong mamangdagi lamthaki kilometer yankini pan sangba Sangai Festival gi mapau puba Cycle Rally asi Morang Khunongda leiba Sangai Ethnic Park ta loigedabane Manipurda ILP pass yaudana leiramba sinmi ani lupalising amamam fine thihankre makoi ani bu pusilakpa contractor aduna lupalising mangagi fine thihanki aduga ILP pass paidaba mitop thamlamba yumbu khuding maktasu
ꯐꯥꯏꯟ ꯑꯣꯏꯅ ꯂꯨꯄꯥ ꯂꯤꯁꯤꯡ ꯃꯉꯥ ꯊꯤꯍꯟꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯞ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯦꯝ ꯁꯅꯥꯊꯣꯏꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯈꯛꯇꯅ ꯅꯨꯡꯁꯤꯅꯕ ꯄꯨꯔꯛꯂꯣꯏ, ꯑꯋꯥꯕ ꯇꯥꯔꯛꯂꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯅꯔꯕ ꯃꯇꯝ ꯑꯗꯨꯗꯇ ꯅꯨꯡꯁꯤꯅꯕ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯅꯣꯚꯦꯝꯕꯔ 19 ꯂꯥꯏꯛ ꯃꯥꯏꯟꯗꯦꯗ ꯒ꯭ꯔꯨꯞ LMG ꯃꯅꯤꯄꯨꯔꯅ ꯁꯦꯅꯥꯄꯇꯤꯗ ꯌꯨꯝ ꯃꯩ ꯇꯨꯝꯅ ꯆꯥꯛꯈꯤꯕꯗꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯂꯣꯛꯍꯣ ꯈꯣꯂꯤꯗ ꯂꯨꯄꯥ ꯂꯤꯁꯤꯡ 10 ꯇꯦꯡꯕꯥꯡꯕꯒꯤ ꯈꯣꯡꯆꯠ ꯑꯗꯨꯗ ꯒ꯭ꯔꯨꯞ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯖꯤꯠ ꯁꯣꯔꯣꯛ ꯈꯥꯏꯕꯝꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯆꯤꯡꯃꯤ ꯇꯝꯃꯤ ꯍꯥꯏꯕꯁꯤ ꯑꯁꯨꯝꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯅꯔꯕ ꯃꯇꯝ ꯑꯗꯨ ꯈꯛꯇꯗ ꯃꯌꯦꯛ ꯁꯦꯡꯕ ꯍꯦꯜꯂꯛꯀꯅꯤ ꯍꯥꯏꯅꯁꯨ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯔꯥꯀꯦꯁ ꯅꯥꯎꯔꯦꯝꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯗꯂꯤꯠ ꯁꯥꯍꯤꯇ꯭ꯌ ꯑꯦꯀꯥꯗꯃꯤ ꯃꯅꯤꯄꯨꯔꯅ 63 ꯁꯨꯕ ꯅꯦꯁꯅꯦꯜ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯏꯪ 2022ꯒꯤ ꯊꯧꯔꯝꯗ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕ ꯅꯠ ꯁꯪꯀ꯭ꯔꯤꯇꯟꯒꯤ ꯁꯩꯁꯛꯄ ꯈꯣꯏꯁ꯭ꯅꯥꯝ ꯀ꯭ꯔꯤꯇꯤꯁꯤꯡꯗ ꯆꯩꯇꯟꯌ ꯃꯍꯥꯚꯥꯈ꯭ꯌꯖꯅ ꯃꯅꯣꯍꯔ ꯁꯩꯁꯛꯄ ꯌꯨꯝꯅꯥꯝ ꯃꯪꯒꯤꯁꯤꯡ ꯂꯪꯊꯕꯥꯜꯗ ꯆꯩꯇꯟꯌ ꯃꯍꯥꯁꯦꯋꯥ ꯁꯥꯙꯅ ꯃꯣꯏꯔꯥꯡꯊꯦꯝ ꯃꯦꯔꯥ ꯃꯤꯇꯩ ꯁꯒꯣꯜꯕꯟꯗ ꯊꯤꯔꯦꯜ ꯀꯥꯡꯈꯨꯜ ꯑꯁꯩꯕ ꯈꯨꯅꯨꯡ ꯏꯁꯩ ꯁꯩꯁꯛꯂꯣꯏ ꯏꯔꯨꯡꯕꯝ ꯄꯗꯃꯥꯕꯇꯤ ꯂꯩꯃ ꯁꯒꯣꯜꯕꯟꯗ ꯀꯪꯂꯩ ꯁꯅꯥ ꯁꯩꯁꯛꯄꯤ ꯑꯃꯗꯤ ꯁꯣꯏꯕꯝ ꯑꯣꯡꯕꯤ ꯃꯃꯣꯟ ꯂꯩꯃꯗ ꯀꯪꯂꯩ ꯃꯃꯣꯝ ꯇꯣꯝꯊꯤꯟꯅꯕꯤ ꯃꯤꯡꯊꯣꯜ ꯄꯤꯗꯨꯅ ꯊꯥ ꯑꯁꯤꯒꯤ 22ꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯗ ꯃꯅꯥꯁꯤꯡ ꯑꯁꯤ ꯂꯥꯟꯊꯣꯛꯂꯒꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯔꯝꯁꯤꯡꯗ ꯃꯊꯧ ꯅꯤꯡꯊꯤꯅ ꯇꯧꯔꯤꯕ ꯈꯟꯒꯠꯂꯕ ꯀꯌꯥꯗꯁꯨ ꯃꯅꯥꯁꯤꯡ ꯑꯁꯤ ꯂꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯅ ꯁꯦꯀ꯭ꯔꯦꯇꯔꯤ BK ꯃꯉꯥꯡꯅ ꯊꯥꯗꯣꯔꯛꯄ ꯆꯤꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯔꯦꯄꯝ ꯁꯦꯀꯦꯟ ꯀꯣ-ꯀꯟꯚꯦꯅꯔ JCILPSꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯃꯅꯤꯄꯨꯔꯗ ꯍꯥꯟꯅꯗꯒꯤ ꯅꯟ ꯂꯣꯀꯦꯜꯁꯤꯡꯕꯨ ꯃꯈꯥ ꯇꯥꯅ ILP ꯄꯥꯁ ꯄꯥꯏꯔꯤꯕ꯭ꯔꯥ ꯑꯃꯗꯤ ꯔꯤꯅ꯭ꯌꯨ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤ ꯄꯥꯠꯁꯣꯏ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯗ꯭ꯔꯥꯏꯕ ꯆꯠꯊꯈ꯭ꯔꯦ꯫ ꯄꯥꯁ ꯄꯥꯏꯕꯁꯨ ꯊꯦꯡꯅꯈꯤ, ꯑꯗꯨꯕꯨ ꯃꯇꯝ ꯁꯥꯡꯅ ꯔꯤꯅ꯭ꯌꯨ ꯇꯧꯗ꯭ꯔꯕ ꯃꯤꯑꯣꯏ 2 ꯄꯥꯠꯁꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯈꯤ꯫ JCILPSꯅ ꯆꯪꯁꯤꯜꯂꯤꯕ ꯑꯁꯤꯗ ꯀ꯭ꯂꯕ ꯑꯃꯗꯤ ꯂꯩꯀꯥꯏꯁꯤꯡꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯔꯛꯂꯤ꯫ आज़ादी का अमृत महोत्सव का मरी लेना डायरेक्टरेट ऑफ इकोनॉमिक्स एंड स्टैटिस्टिक्स मणिपुरना ओपिनियन पोल अमा सिन लांख्रे चलिबा नवंबर थासिगी ओइना थमलिबा वाहंगसिंगदी मितै असि संविधान की शेड्यूल ट्राइब कैटेगरी लिस्ट चनगदबनी मसिदा टिक मार्क तौगदबना yes no नत्रगा don't know दनी अदुगा अनिसुबा वाहंगदना मपानदगी nga पुसिलकपा थिंगबासिना nga पुथोकपा लेहाउसिगी nga योनबदा हेना कानाहंगद्रा मसिगिसु एग्री डिसएग्री अमदी don't know दा टिक मार्क तौगदबनी पोल असि नवंबर 10 दगी दिसंबर 19 फाउबा चथगनी हाइनसु राजकुमार धीरेन सना सिंह डिप्यूटी डायरेक्टर न थादोरकपा चिरोल असिना मखाताना खंगलकले। हौखिबा नवंबर 19 मयांखांग नगा एरिया कोर कमिटी अमदी फेडरेशन ऑफ हाउमीगा लमदमदुगी तोंगान तोंगान लुचिंग कयागा थंगाल जनरल इकोलॉजिकल पार्क मयांखांग सेनापति डिस्ट्रिक्ट फमिनख्रे नोंमा कांगदना मिटोप थोपचिनलक्तुना येलहौमी सिंगी लेफम फावबा मुलकपगी तंजादु लाकपसी कुपना खनरबा मतमदा मणिपुरदा लैरिबा येक सलाई लेबा फुरुपसिंग पुनसिनदुना थेंगनमिनबा हाइना अमत्ता ओइना यानाखि लोइना फेडरेशन ऑफ हाउमीना मणिपुरदा लैरिबा येलहौमी सिंगी लम आइडेंटिटी ngaknanaba hotnariba sibu mai paknanaba furup khudingmakna sogotpa hainasu amatta oina yanakhre haina secretary publicity Dr. Khomdon Lisamna thadorokpa chirol amana phongdorakli। नागालैंड की मॉन डिस्ट्रिक्ट जेल दगी फादोक मापन चेनख्रे पुलिसना थिउंबगी ऑपरेशन कन्ना चथरी फादोक सिंग असिगी मनुंगदा अंडर ट्रायल अमदी मी हाटपगी मरा लेरबा मियोय कयासु यावरी थांगज नुमिकी नोंगालमदाय मखोइना लेरिबा सेल सिंगी सो हांगदोकलगा चेनखिबने मतौ करमना सोजैसिंग असि मखोइगी मखुत्ता यौख्रिबनो हाबसी ngakningai oiri wahang ama oiri। लाकलिबा एकेडमिक सेशन इंग 2019-20 असिदगी हौरगा हायर एजुकेशन इंस्टीट्यूशन सिंगदा 4-year अंडरग्रेजुएट प्रोग्राम इम्प्लीमेंट तौरगनी मथंग चयोलदा UGC ना अंडरग्रेजुएट प्रोग्राम असिगी फ्रेमवर्क सेंबगा लोइनना मथंग चयोलदगी लेबाक सिनबतुंगना यूनिवर्सिटी सिंगदा मसिगी रूल सिंग खंगलगनी सु हाइरी
ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯁꯦꯟꯇ꯭ꯔꯦꯜ ꯌꯨꯅꯤꯚꯔꯁꯤꯇꯤ 95 ꯑꯁꯤꯗ ꯅꯠꯇꯅ ꯁ꯭ꯇꯦꯠ ꯑꯃꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯌꯥꯝꯕꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯃꯊꯪꯒꯤ ꯑꯦꯀꯥꯗꯦꯃꯤꯛ ꯁꯦꯁꯟꯗꯒꯤ ꯆꯠꯅꯍꯜꯂꯒꯅꯤꯁꯨ ꯍꯥꯏꯔꯤ ꯑꯗꯨꯕꯨ UGCꯅꯗꯤ ꯍꯥꯏꯔꯤꯕ ꯆꯍꯤ 3ꯒꯤ ꯑꯟꯗꯔꯒ꯭ꯔꯦꯖꯨꯑꯦꯠ ꯀꯣꯔꯁ ꯑꯁꯤ ꯃꯍꯩꯔꯣꯏ ꯄꯨꯝꯕꯗ ꯄꯤꯒꯗꯕ ꯑꯣꯏꯖꯔꯕꯁꯨ ꯃꯍꯩꯔꯣꯏꯁꯤꯡꯗ ꯅꯝꯐꯨꯗ ꯂꯧꯍꯜꯂꯣꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯍꯩꯔꯣꯏ ꯑꯃꯅ ꯄꯥꯝꯂꯕꯗꯤ 3-year ꯑꯟꯗꯔꯒ꯭ꯔꯦꯖꯨꯑꯦꯠ ꯀꯣꯔꯁ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯝꯊꯕ ꯌꯥꯒꯅꯤꯁꯨ ꯍꯥꯏꯔꯤ ꯑꯔꯣꯏꯕꯗ ꯇꯦꯟꯇꯛꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯎꯅꯥꯅꯤ ꯃꯦꯗꯤꯁꯤꯟ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯥꯝꯒꯤ ꯁꯤꯜꯆꯔꯗ ꯁꯪꯒꯥꯈ꯭ꯔꯦ ꯎꯅꯥꯅꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯁꯤ ꯌꯨꯅꯤꯌꯟ ꯑꯥꯌꯨꯁ ꯃꯤꯅꯤꯁꯇꯔ ꯁꯔꯕꯥꯅꯟꯗ ꯁꯣꯅꯣꯋꯥꯜꯅ ꯍꯥꯡꯗꯣꯛꯈꯤꯕꯅꯤ ꯂꯆꯤꯠ ꯗꯤꯋꯁ ꯑꯦꯁꯦ ꯀꯝꯄꯤꯇꯤꯁꯟꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯒꯤꯅꯤꯁ ꯔꯦꯀꯣꯔꯗ ꯇꯧꯕꯒꯤ ꯐꯤꯕꯝꯗ 8,00,000 ꯍꯦꯟꯕꯒꯤ ꯑꯦꯟꯇ꯭ꯔꯤ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯅ CM ꯍꯤꯃꯟꯇꯅ ꯐꯣꯡꯗꯣꯔꯛꯂꯤ ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕ ꯇ꯭ꯔꯦꯟ ꯗꯤꯕ꯭ꯔꯨꯒꯔ ꯀꯟꯌꯥꯀꯨꯃꯥꯔꯤ ꯕꯤꯕꯦꯛ ꯑꯦꯛꯁꯄ꯭ꯔꯦꯁ ꯆꯌꯣꯜ ꯑꯃꯗ ꯑꯅꯤꯔꯛ ꯗꯤꯕ꯭ꯔꯨꯒꯔꯗꯒꯤ ꯑꯣꯄꯔꯦꯠ ꯇꯧꯔꯛꯀꯅꯤ ꯇ꯭ꯔꯦꯟ ꯑꯁꯤꯅ ꯆꯦꯟꯒꯗꯧꯔꯤꯕ ꯑꯁꯤ ꯄꯨꯟꯅ ꯀꯤꯂꯣꯃꯤꯇꯔ 4,339ꯅꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜꯒꯤ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯣꯗꯤꯑꯣ ꯁꯣꯡ ꯃꯥꯡꯐꯗꯦ ꯁꯉꯥꯏ ꯍꯧꯅꯕꯤ ꯃꯇꯨꯡꯏꯟꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯅꯣꯕꯦꯝꯕꯔ 18ꯗ ꯔꯤꯂꯤꯖ ꯇꯧꯈ꯭ꯔꯦ ꯁꯛꯅꯥꯏꯔꯕ ꯈꯨꯅꯨꯡ ꯏꯁꯩꯒꯤ ꯁꯩꯁꯛꯄ ꯗꯤꯄꯨ ꯈꯨꯅꯨꯡꯅ ꯏꯁꯩ ꯑꯁꯤ ꯁꯛꯂꯤ ꯃꯅꯤꯄꯨꯔꯒꯤ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯂꯝꯗ ꯌꯨꯅꯤꯛ ꯑꯣꯏꯕꯇ ꯅꯠꯇꯅ ꯒ꯭ꯂꯦꯃꯔꯒꯤ ꯃꯍꯥꯎ ꯑꯃꯁꯨ ꯑꯣꯏꯒꯗꯧꯔꯤ ꯃꯅꯤꯄꯨꯔ ꯁꯉꯥꯏ ꯐꯦꯁꯇꯤꯚꯦꯜ ꯏꯪ 2019ꯒꯤ ꯔꯦꯝꯞꯇ ꯁꯨꯁꯃꯤꯇꯥ ꯁꯦꯟ ꯂꯥꯔꯥ ꯗꯠꯇ ꯑꯃꯗꯤ ꯅꯥꯔꯒꯤꯁ ꯐꯥꯈ꯭ꯔꯤ ꯆꯠꯀꯗꯧꯔꯤ ꯑꯁꯨꯝꯅ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯌꯨꯅꯤꯌꯟ ꯇ꯭ꯔꯥꯏꯕꯦꯜ ꯑꯐꯤꯌꯔꯁ ꯃꯤꯅꯤꯁꯇꯔ ꯑꯔꯖꯨꯟ ꯃꯨꯟꯗꯥꯒ ꯎꯅꯗꯨꯅ ꯃꯤꯇꯩꯕꯨ ST ꯀꯦꯇꯦꯒꯣꯔꯤꯗ ꯆꯟꯅꯅꯕꯒꯤ STDCMꯒꯤ ꯗꯤꯃꯥꯟ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯝꯈ꯭ꯔꯦ ꯋꯥꯔꯜ ꯇꯣꯏꯂꯦꯠ ꯗꯦꯒ ꯃꯔꯤ ꯂꯩꯅꯅ ꯖꯤꯔꯤꯕꯥꯝꯗꯁꯨ ꯗꯤꯕꯣꯡꯒ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯑꯃꯗꯤ ꯖꯤꯔꯤꯕꯥꯝꯒꯤ PHE ꯗꯤꯕꯤꯖꯟꯅ ꯁꯤꯟꯗꯨꯅ ꯊꯧꯔꯝ ꯆꯝꯄꯥꯅꯒꯔ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤ ꯏꯇꯥꯅꯒꯔ ꯃꯅꯥꯛꯇ ꯍꯟꯗꯛꯇ ꯅꯧꯅ ꯁꯪꯒꯥꯈꯤꯕ ꯏꯌꯔꯄꯣꯔꯠ ꯑꯁꯤꯅ ꯑꯔꯨꯅꯥꯆꯜ ꯃꯤꯌꯥꯝꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯀꯥꯟꯅꯕ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ CM ꯄꯦꯃꯥ ꯈꯥꯟꯗꯨꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄꯟꯕ ꯌꯥꯏ ꯔꯟꯋꯦ ꯃꯤꯇꯔ 2,200 ꯁꯥꯡꯕ ꯃꯔꯝꯅ ꯏꯌꯔꯄꯣꯔꯠ ꯑꯁꯤꯅ Boeing 747 ꯄ꯭ꯂꯦꯟꯁꯤꯡꯁꯨ ꯍꯦꯟꯗꯜ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯔꯤ ꯑꯔꯨꯅꯥꯆꯜꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯆꯥꯎꯈꯠꯍꯟꯅꯕꯒꯤꯗꯃꯛ ꯂꯨꯄꯥ ꯀ꯭ꯔꯣꯔ 50,000 ꯁꯦꯟꯇꯔꯅ ꯊꯥꯗꯔꯒꯅꯤ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯒꯨꯖꯔꯥꯠꯀꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯃꯤꯈꯜꯒꯤꯗꯃꯛ ꯚꯣꯠ ꯈꯣꯝꯕꯒꯤ ꯊꯕꯛ ꯃꯩ ꯍꯧꯕ ꯃꯈꯩ ꯆꯠꯊꯔꯤ ꯂꯥꯛꯂꯤꯕ ꯗꯤꯁꯦꯝꯕꯔ ꯑꯃꯗ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯚꯣꯠ ꯍꯧꯒꯗꯧꯔꯤꯕꯅꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯁꯨ ꯔꯦꯂꯤ ꯀꯌꯥ ꯂꯦꯞꯇꯅ ꯄꯥꯡꯊꯣꯛꯂꯤ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟꯅ ꯗꯤꯁꯦꯝꯕꯔ 5 ꯐꯥꯎꯕ ꯑꯦꯛꯖꯤꯠ ꯄꯣꯜ ꯆꯠꯊꯕ ꯕꯦꯟ ꯇꯧꯈ꯭ꯔꯦ ꯀꯣꯚꯤꯗ ꯄꯦꯟꯗꯦꯃꯤꯛ ꯍꯟꯊꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯨꯝꯕꯥꯏꯗ ꯉꯔꯥꯡ ꯀꯣꯚꯤꯗ ꯀꯦꯁ 9 ꯐꯪꯈꯤ 53 ꯁꯨꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯐꯤꯜꯝ ꯐꯦꯁꯇꯤꯚꯦꯜ ꯑꯣꯐ ꯏꯟꯗꯤꯌꯥ ꯉꯔꯥꯡ ꯃꯆꯨ ꯁꯪꯂꯕ ꯑꯣꯄꯅꯤꯡ ꯁꯦꯔꯦꯃꯅꯤꯒ ꯂꯣꯏꯅꯅ ꯒꯋꯥꯗ ꯍꯧꯗꯣꯛꯈ꯭ꯔꯦ ꯃꯨꯀꯦꯁ ꯑꯝꯕꯥꯅꯤꯒꯤ ꯃꯆꯥꯅꯨꯄꯤ ꯏꯁꯥ ꯑꯝꯕꯥꯅꯤ ꯑꯃꯗꯤ ꯑꯅꯟꯗ ꯄꯤꯔꯥꯃꯜ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯐꯥꯏꯕꯣꯛ ꯐꯪꯖꯈ꯭ꯔꯦ ꯚꯥꯔꯠ ꯖꯣꯔꯣ ꯌꯥꯇ꯭ꯔꯥꯒꯤ ꯃꯅꯨꯡ ꯆꯟꯅ ꯀꯣꯡꯒ꯭ꯔꯦꯁ ꯂꯨꯆꯤꯡꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯀꯔꯤꯒꯨꯝꯕ ꯑꯅꯧꯕ ꯂꯧꯎ ꯁꯤꯡꯎꯒꯤ ꯑꯥꯏꯟ ꯃꯥꯌꯣꯛꯇ ꯄ꯭ꯔꯣꯇꯦꯁ ꯇꯧꯈꯤꯕ ꯂꯧꯃꯤꯁꯤꯡꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯕꯗꯤ ꯂꯧꯃꯤ 869ꯒꯤ ꯄꯨꯟꯁꯤ ꯀꯜꯂꯝꯒꯗꯕꯅꯤ ꯍꯥꯏꯈ꯭ꯔꯦ TMCꯒꯤ MLA ꯀꯌా NPPꯗ ꯆꯪꯂꯒꯅꯤ ꯍꯥꯏꯅ ꯀꯣꯟꯔꯦꯗ ꯁꯪꯃꯥꯅ ꯍꯥꯏꯔꯛꯂꯤ ꯑꯦꯁꯤꯌꯟ ꯀꯞ ꯇꯦꯕꯜ ꯇꯦꯅꯤꯁ ꯆꯦꯝꯄꯤꯌꯟꯁꯤꯞ ꯏꯪ 2019ꯗ ꯏꯟꯗꯤꯌꯥꯒꯤ ꯃꯅꯤꯀꯥ ꯕꯇ꯭ꯔꯥꯅ ꯋꯥꯔꯜ ꯅꯝꯕꯔ 6 ꯍꯤꯅꯥ ꯍꯌꯥꯇꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯄꯨꯋꯥꯔꯤ ꯑꯃ ꯁꯦꯝꯈ꯭ꯔꯦ ꯕꯇ꯭ꯔꯥꯅ ꯍꯤꯅꯥꯕꯨ 6 ꯒꯦꯝꯁꯇ 3-2ꯗ ꯃꯥꯏꯊꯤꯕ ꯄꯤꯈꯤ ꯇꯣꯔꯅꯥꯃꯦꯟ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤꯗ ꯃꯦꯗꯜ ꯐꯪꯕ ꯑꯍꯥꯟꯕ ꯏꯟꯗꯤꯌꯟ ꯅꯨꯄꯤ ꯑꯣꯏꯕꯇ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯑꯅꯤꯁꯨꯕꯤ ꯑꯣꯏꯔꯤ ꯋꯥꯔꯜ ꯌꯨꯅꯤꯚꯔꯁꯤꯇꯤ ꯒ꯭ꯂꯣꯕꯦꯜ ꯔꯦꯡꯀꯤꯡꯒꯤ ꯇꯣꯞ 250ꯒꯤ ꯃꯅꯨꯡꯗ ꯍꯥꯌꯔ ꯂꯔꯅꯤꯡ ꯏꯟꯗꯤꯌꯟ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯃ ꯐꯥꯎꯕ ꯌꯥꯎꯗꯦ ꯑꯩꯈꯣꯏꯒꯤ IITꯁꯤꯡ ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯁꯤꯟꯗ꯭ꯔꯣꯝ ꯑꯁꯤꯒꯤ victim ꯑꯣꯏꯔꯤ ꯍꯥꯏꯅ ꯇꯦꯛ ꯕꯤꯂꯤꯌꯅꯤꯌꯔ NR ꯅꯥꯔꯥꯌꯟ ꯃꯨꯔꯇꯤꯅ ꯍꯥꯏꯈ꯭ꯔꯦ ꯍꯥꯟꯅꯒꯤ US ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯀꯤ ꯇ꯭ꯋꯤꯇꯔ ꯑꯦꯀꯥꯎꯟꯠ ꯑꯃꯨꯛ ꯍꯟꯅ ꯍꯥꯡꯗꯣꯛꯈ꯭ꯔꯦ ꯏꯂꯣꯟ ꯃꯥꯛꯁꯅ ꯍꯧꯈꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠ ꯇ꯭ꯋꯤꯇꯔ ꯁꯤꯖꯤꯟꯅꯕꯁꯤꯡꯗ ꯍꯥꯟꯅꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯑꯟꯕꯦꯟ ꯇꯧꯐꯝ ꯊꯣꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯈꯤꯕ ꯃꯇꯨꯡꯗꯒꯤ ꯇ꯭ꯔꯝꯞꯀꯤ ꯑꯦꯀꯥꯎꯟꯠ ꯑꯁꯤ ꯍꯥꯡꯗꯣꯔꯛꯈꯤꯕꯅꯤ ꯕ꯭ꯔꯤꯇꯤꯁ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯔꯤꯁꯤ ꯁꯨꯅꯥꯛꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯀꯤꯞꯇ ꯆꯠꯈ꯭ꯔꯦ ꯔꯁꯤꯌꯟ ꯗ꯭ꯔꯣꯟ ꯀꯥꯞꯊꯕꯗ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛ ꯑꯅꯧꯕ ꯏꯌꯔ ꯗꯤꯐꯦꯟꯁ ꯄꯦꯀꯦꯖ ꯑꯃ ꯌꯨꯀ꯭ꯔꯦꯟꯗ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯁꯨꯅꯥꯛꯅ
ꯊꯥꯖꯕ ꯄꯤꯈ꯭ꯔꯦ FIFA World Cup ꯏꯪ 2012ꯒꯤ opening ceremony ꯀꯇꯥꯔꯒꯤ ꯑꯜ ꯈꯣꯔꯗ ꯂꯩꯕ ꯑꯜꯕꯥꯏꯠ ꯁ꯭ꯇꯦꯗꯤꯌꯝꯗ ꯍꯧꯗꯣꯛꯈ꯭ꯔꯦ ꯑꯃꯗꯤ ꯐ꯭ꯔꯥꯟꯁ ꯂꯤꯖꯟ ꯃꯥꯔꯁꯦꯜ ꯗꯦꯁꯥꯂꯤꯅ ꯐꯨꯠꯕꯣꯜ ꯐꯦꯟꯁꯤꯡꯒꯤ ꯃꯃꯥꯡꯗ ꯋꯥꯔꯜഡ് ꯀꯞ ꯇ꯭ꯔꯣꯐꯤ ꯈꯨꯗꯣꯜ ꯇꯝꯈ꯭ꯔꯦ ꯊꯧꯔꯝ ꯑꯁꯤ ꯒ꯭ꯔꯨꯞ ꯑꯦꯗ ꯀꯇꯔ ꯑꯃꯗꯤ ꯏꯀ꯭ꯋꯦꯗꯣꯔꯒꯤ ꯃꯔꯛꯇ ꯁꯥꯟꯅꯗ꯭ꯔꯤꯉꯩ ꯃꯥꯡꯑꯣꯏꯅꯅ ꯄꯥꯡꯊꯣꯛꯈꯤ ꯀꯇꯔꯒꯤ ꯁ꯭ꯇꯦꯗꯤꯌꯝ 9ꯗ ꯄꯨꯟꯅ ꯃꯦꯠꯆ 64 ꯁꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏ ꯅ꯭ꯌꯨꯁ ꯒꯨꯋꯥꯍꯥꯇꯤꯗ ꯃꯩꯇꯩꯂꯣꯟꯒꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ